ꯉꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯍꯞꯇꯥ ꯑꯃꯃꯝꯗ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯁꯇꯗꯤꯌꯦꯜ ꯗꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯟꯀꯥꯎꯟꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯂꯩꯔꯛꯄꯒꯨꯝ ꯇꯧꯋꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗꯧꯔꯤꯕꯁꯤ ꯁꯤ ꯑꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯍꯥꯟꯋꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯥꯔꯃꯤꯒ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯃꯔꯤ ꯐꯒꯠꯅꯔꯦꯅ ꯍꯥꯏꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯂꯤꯂꯣꯡꯗ ꯍꯟꯗꯛ ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯒꯐꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯥꯔꯃꯤꯒ ꯄꯨꯂꯤꯁꯀꯒꯤ ꯇꯤꯝꯅ ꯐꯥꯈꯤꯕ ꯑꯗꯨꯒ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯀꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ 17ꯗ ꯑꯣꯏꯔꯝꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯣ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯗꯨꯗꯣ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯩꯅꯁꯨ ISTVꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯕꯗꯨꯜ ꯒꯐꯔꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯒ ꯂꯥꯛꯑꯀꯥꯟꯗ ꯍꯦꯛꯇ ꯑꯥꯔꯃꯤꯗꯨꯅ ꯆꯪꯉꯛꯑꯀꯥꯟꯗ ꯀꯃꯥꯟꯗꯣꯒꯅ ꯊꯣꯡ ꯍꯥꯡꯉꯨ ꯀꯥꯏꯅ ꯍꯥꯡꯇꯣꯛꯍꯜꯂꯀꯥꯟꯗ ꯅꯪ ꯅꯨꯄꯥ ꯀꯔꯥꯏ ꯀꯥꯏꯅ ꯍꯪꯉꯀꯥꯟꯗ ꯍꯦꯛꯇ ꯅꯨꯄꯥ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯆꯥ ꯅꯨꯄꯥꯗꯒ ꯐꯨꯒꯦꯅꯒ ꯇꯧꯔꯒ ꯍꯦꯛꯇ ꯍꯥꯏꯗꯤ ꯑꯦꯔꯦꯁ ꯃꯦꯃꯣꯒ ꯀꯩꯝ ꯄꯤꯔꯝꯗꯕꯤꯗ ꯍꯦꯛꯇ ꯆꯪꯉꯛꯑꯀꯥꯟꯗ ꯍꯦꯛꯇ ꯐꯥꯈꯤꯕ ꯍꯥꯏꯕ ꯒꯦꯝꯁꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯤꯗꯨ ꯍꯦꯛꯇ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯕ ꯑꯗꯒꯤ ꯃꯤꯁꯦ ꯍꯦꯛꯇ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯥꯔ ꯍꯥꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯦꯁ ꯃꯦꯃꯣꯁꯨ ꯑꯃꯐꯥꯎꯕ ꯄꯤꯗꯕꯤda ꯍꯦꯛꯇ ꯐꯥꯕ ꯌꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃ ꯍꯦꯛꯇ ꯄꯨꯔꯒ ꯃꯥꯡꯍꯟꯈꯤꯕꯁꯨ ꯌꯥꯕ ꯑꯗꯨꯒ ꯁꯤ ꯐꯨꯒꯅꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯋꯥ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯌꯥꯗ꯭ꯔꯤꯕ ꯅꯪ ꯂꯩꯅꯩ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯅꯒ ꯇꯧꯗ꯭ꯔꯥ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯐꯨꯗꯧꯔꯤꯁꯤ ꯐꯨꯕ ꯌꯥꯔꯣꯏ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯍꯪꯉꯤꯁꯦ ꯀꯔꯤ ꯌꯦꯡꯐꯨ ꯃꯔꯥ ꯂꯩꯇꯦ ꯃꯥꯒꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯍꯪꯉꯤꯁꯦꯅ ꯍꯥꯏꯕꯖꯥꯗꯦ ꯑꯩ ꯃꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯌꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯁꯨ ꯑꯩꯒ ꯁꯥꯟꯅꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯁꯛ ꯅꯨꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯨꯄꯥꯗꯨ ꯄꯤꯌꯣꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯅꯨꯄꯥ ꯂꯩꯇꯦ ꯅ ꯍꯥꯏꯔꯦ ꯅꯨꯄꯥꯗꯤ ꯂꯩꯇꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥ ꯑꯁꯣꯝꯗ ꯅꯨꯄꯥꯁꯦ ꯑꯁꯣꯝ ꯃꯃꯥ ꯑꯩꯈꯣꯏꯅ ꯃꯣꯏ ꯕꯕꯥ ꯑꯩꯈꯣꯏꯗ ꯆꯪꯈꯤꯃꯦꯕ ꯆꯪꯈꯤꯕꯗꯒꯤ ꯑꯁꯣꯝ ꯑꯃꯗ ꯊꯣꯡ ꯊꯤꯟꯗꯅ ꯍꯟꯗꯣꯛꯑꯣꯅ ꯀꯧꯈꯥꯏꯗꯅ ꯁꯣꯝꯗ ꯃꯈꯣꯏꯅ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯔꯒ ꯑꯉꯥꯡꯒ ꯄꯨꯔꯝꯃꯒ ꯆꯤꯡꯉꯒ ꯆꯠꯈꯤꯕꯅꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯏꯁꯨꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯨꯁꯤ ꯑꯅꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯅꯣꯔꯃꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤ ꯀꯌꯥ ꯑꯃꯔꯣꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯁꯤꯡꯗꯨ ꯑꯥꯔꯃꯤꯅ ꯐꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯒꯤ ꯏꯁꯨꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯒꯤ ꯏꯁꯨꯁꯤ ꯀꯗꯥꯏꯐꯥꯎ ꯂꯩꯒꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯇꯧꯕ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡꯗꯨꯗ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯆꯦꯟꯅꯔꯒ ꯂꯩꯕ ꯌꯥꯎꯔꯤ 1,500ꯒ 19ꯁꯨ ꯂꯩꯕꯅꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯦꯛꯖꯦꯛꯂꯤ ꯑꯩ ꯍꯣꯏ ꯅꯝꯕꯔꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯀꯦꯁ ꯃꯌꯥꯝꯁꯤ ꯂꯩꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯟꯗꯛꯁꯨ ꯑꯅꯧꯕ ꯀꯦꯁ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯍꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯂꯩꯊꯣꯛꯇꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯩꯊꯣꯛꯇꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤ ꯍꯦꯛꯇ ꯁꯤꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯤ ꯃꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯤꯗꯦ ꯅꯠꯇ꯭ꯔꯒ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯗꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕꯗ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯛꯏꯕ ꯉꯁꯤꯒꯤ ꯂꯣ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯂꯣꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯀꯨꯏꯔꯕꯅꯤ ꯍꯪꯅꯕ ꯀꯨꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯅ ꯏꯍꯧ ꯀꯟꯈ꯭ꯔꯤꯕꯁꯤ ꯃꯅꯣꯔꯃꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯐꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯁꯐꯥ ꯂꯧꯊꯣꯛꯄꯁꯤ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯂꯧꯊꯣꯛꯅꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯃꯈꯩꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯈꯩꯒꯤ ꯑꯀꯟꯕ ꯏꯍꯧ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯁꯟꯕꯒꯤ ꯐꯤꯕꯝꯗꯨ ꯌꯧꯔꯕ꯭ꯔꯥꯅ ꯈꯟꯕꯒꯤ ꯀꯟꯁꯤꯟꯕꯗꯤ ꯂꯥꯏꯗꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯎꯖꯕ ꯑꯃꯈꯛꯇ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯥꯌꯣꯛ ꯆꯐꯨꯗ ꯉꯥ ꯑꯃ ꯌꯣꯛꯑ ꯊꯝꯃꯀꯥꯟꯗ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯇꯞꯅ ꯐꯥꯔꯀꯥꯟda ꯉꯧꯔꯒ ꯅꯠꯇ꯭ꯔꯒ ꯊꯣꯡꯉ ꯆꯥꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯌꯥꯕ ꯃꯥꯡꯍꯟꯅꯤꯡꯕ ꯃꯇꯝꯗ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯁꯨ ꯔꯦꯞ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯍꯦꯛꯇ ꯍꯥꯏꯗꯤ ꯇꯧꯒꯦꯇ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ
cow are more safe than the humans of Manipur haido ade Manipur miyam da Manipur gi mi sidagidi Humans of India sanna grena ko gi safe oi be fibam do aduni hai tare madudi India pun makini atra aduni hai aduna pura aikoi farak ni hai tare aduga aikoina sigi amuka yengbiya ji kaina kan aikoi miyam sing ji amaka halama ba matungda hairi badu matung an halakta na bagi damakta adu makha ta na mi am halakta na ngai damakta ihau tawbra haiba cha tawda aikai ex gas ya khara pira kanda adagi magi nakna ba mi amada thabuk pira kanda natragana aikoi gi chenariba police amani du suspend tau thoba kanda adagi police tu bi suspend tau rene amaronda ina nahan haipet ta hoba kanda chief minister da thangmai ban ge mele joy kisan na hangbo hangamada kayenu khungge ha kanda aikoi gi police to adu mohoi di suspend tau re adugum hoi mathakta FIR amu launch tau re na ha adugi mathakta amuka army du di amuka India gi home ministry da che thagi moido aikoi da sinnabiu Manipur sarkar da gaina aduni aikoi adu amak sinnar ka tam suma de amarom da di kai sindani aikoi gi kaina ha kanda armed forces special power ek sulai moidi impunity am sulai moin haning ma matam da ya ba mi ching bu ching naraga de adugi problem se aduga amuka kaina ha kanda di nupa ma gafar hai che si ma maral lai ba lai ta ba do tonga la thama kanda aikoina yengba si kaina ha kanda mi ama hekta haning ma matam hat ba yai ha ba do adu khuk example mo hoiba tani adagi mi ama pha ka ba matung da custodian death hai che adum crime chi maral lai ra ne adai ko inquiry to gen suspend to ni adu ada ha kanda mi ante tak law sin khaga di matung amam so hat law kanda ko es sa pi ro ka loi doi ra adu ni wari silai yan ta adu hoi Manipur gi state government gi makha da leiba police thai tare ko police di state subject ni aduna state government gi makha da leib ni na suspend tawre makoi mata te inquiry tawre thangai seng na haragati thabak si yamna andaki matang si mati ai kitang appreciate tawningi hadi magi line of action hai tare kitang thura na khali mamang tak ta yengu kan di masigi da makta yam adu thuwa thu da bai se aduga thabuk si thuraga su ai khoni yeng ya si kai na kan da thure ha kan da ai khoi mi si hat ba lo ro kan da adu action law ro ai lak chaningi se doi de mi je thuba thudaba na tuma bu halam matung da madu gi action law ba thuba thudab sina tongan mo ai khraga ma si kamai na haloi de mi si kamai haloi de ge have ne bai adom da ne bi khoi ni yeng da di hala matung da paisa khara pi gani thabak khara pi gani adu na te paisa khara duna thabak khara duna mi du gi mohut sin madi sunya ya roi maman khwai de ge leiba poch mi du ne natra mi amagi punsi gi mantik na ba hai du la ne aduna masi makha ta na lisang sitna kamai na masi gi thabak sidagi thinga dage ai khoi gi safeguard ai khoi gi security ji kam yam na lei bage ai khoi si mi em oi ne hingba da matik jatra bra ai si bu hekta haning ma matam da samna haira ka na yengon dagi yen ma tap har ga hekta haning matam da hat pa nga ma kano dagi ayu pa nga ma lokhat ga tap ka ga hat pa gi mong du maina leira agadi masigi adugi phibam du di leira ba matam chuppa da kokhan khina bagi damakta ai khoi praja sing si mikap to ko matam oidri bra hai bu ne ba adu amana nahan si am nungai ta ba ma haira ga de aina ai thangai mak senga Facebook ta comment na ching badi piram de duga Abdul Gafar Misi gi matang da miyam na comment du pi matam da kitang nungai ta ba pot ama ai khoi na uki maram madudi kari na ha kan da maral leram gani adugi hatli me hai bu gumba maram leita na hat loi hai bu gumba guli yon begini hai bu gumba guli yolam sunu natragana underground yaw bo eram sunu natragana maral leram sunu hekta mi mo hat padi sunya ya de ngasai pangal lam oiram ba kana gafarai do araina habet ai su ujaram ba kana comment sing do kena kana pangal lam oina gafar du ra kreba ngasai gi laili ba system du gi asoi ba duna laili ba state china mi am haning ma matam da hat pa du gi mayuk da voice thangla mi ba miam ne ba Manipur miam je amarom da armed forces special power Manipur da gi lokthokhi da bani ka torom mi ne ba pheng counter Manipur dai marum phang na muthak da ni ka ni hau torom mi ne kai na ka gafar gumba ma khaktang lilong da gi gap mai maming sing gafar ko bagi ne ba kes kai ha kana pangalam oi de kan da kai na kana ma se huran bagi oram gani maral leram gani guli la loram gani ga ha ba stigmatism ma stereotype ma ho de pijin the hai de stereotype no ka ma tor ke kan da ina u je ba kan da lai de system ji gi asoi be injustice to justify to to kan da justice on thon gi ne hai ta sina ai khona kwai na is hai ta Manipur miam da hai ba po ji kai na kan da ai khoi gi psyche si da Manipur gi lai de ba maru oi na ai khoi maitai da su maitai punam hai ga da yam lan ga ne hai ta yam progressive oi ba ma am su lai adan chauvinist oi ba ma khoi gi wakhal lon ji ma pung pa na phajana
ꯈꯟꯖꯕ ꯁ꯭ꯋꯥꯏꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯌꯨꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯦ ꯈꯟꯅꯔꯤ ꯃꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯩꯇꯩꯗ ꯌꯥꯎꯒꯅꯤ ꯄꯥꯡꯒꯜꯗ ꯌꯥꯎꯒꯅꯤ ꯅꯥꯒꯥꯗ ꯌꯥꯎꯒꯅꯤ ꯀꯨꯀꯤꯗ ꯌꯥꯎꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯑꯐꯕ ꯎꯔꯕ ꯐꯠꯇꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯨꯟꯒꯅꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯐꯠꯇꯕ ꯎꯔꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯨꯟꯒꯅꯤ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯔꯒ ꯁꯝꯅ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯔꯦꯝ ꯍꯥꯏꯇꯥꯔꯦ ꯃꯤꯔꯦꯝꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯔꯦꯝ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯁꯤ ꯃꯤꯅꯤꯀꯣ ꯍꯥꯏꯕ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯃꯤꯅꯤꯀꯣ ꯍꯥꯏꯅ ꯎꯕ ꯉꯝꯗꯕ ꯃꯤꯁꯤꯗ ꯃꯁꯤꯡꯅ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯖꯅꯗꯤ ꯈꯟꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯁꯤ ꯀꯁꯇꯗꯤꯌꯟ ꯗꯦꯠ ꯍꯥꯏꯁꯤ ꯅꯨꯄꯥ ꯑꯃꯈꯛ ꯐꯥꯔꯀꯥꯟꯗ ꯁꯤꯔꯀꯥꯟꯗ ꯖꯦꯅꯤꯝꯁꯇ ꯊꯝꯃꯝꯃꯦ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯦꯕ ꯑꯗꯨꯒꯤ ꯑꯔꯥꯟꯕ ꯄꯣꯠꯁꯤ ꯉꯁꯥꯏ ꯖꯁꯇꯤꯐꯥꯏ ꯇꯧꯔꯛꯏꯗꯣꯏꯅꯦꯕ ꯈ꯭ꯋꯥꯏ ꯉꯛꯏꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏ ꯄꯥꯡꯒꯟꯗ ꯂꯩꯔꯤꯕ ꯏꯁꯇꯤꯛꯃꯥꯇꯤꯖꯝ ꯃꯌꯥꯝ ꯏꯁꯇꯦꯔꯣꯇꯥꯏꯞ ꯃꯌꯥꯝ ꯑꯃꯗꯣ ꯁꯤ ꯀꯃꯥꯏꯅ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯃꯗꯤ ꯆꯪꯉꯦ ꯁꯤꯔꯤꯁꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯃꯥꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯚꯤꯛꯇꯤꯝ ꯑꯃꯅꯤ ꯉꯁꯥꯏ ꯁꯤꯁꯇꯦꯝꯗꯨꯒꯤ ꯁꯤꯁꯇꯦꯝꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯎꯗꯕꯗ ꯀꯔꯤꯅꯣꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯍꯥꯟꯅꯗꯒꯤ ꯁꯥꯒꯠꯂꯒ ꯂꯩꯔꯛꯄ ꯍꯦꯇ꯭ꯔꯦꯠ ꯑꯃ ꯍꯦꯛꯇ ꯐꯨꯗꯣꯔꯛꯄꯒꯨꯝꯕ ꯑꯃ ꯇꯧꯋꯦ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯅꯥꯒꯥ ꯑꯣꯏꯁꯅꯨ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯤ ꯑꯃꯗ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯍꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯕ ꯗꯔꯀꯥꯔꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯄꯋꯥꯔ ꯑꯃ ꯄꯤꯔꯤꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯒꯤ ꯄꯋꯥꯔ ꯑꯃ ꯄꯤꯔꯤꯁꯦ ꯃꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯗ ꯃꯅꯣꯔꯃꯥ ꯑꯩꯈꯣꯏ ꯃꯇꯝꯗ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯏꯔꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯣꯔꯃꯥꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯀꯩꯅꯣ ꯄꯤꯔꯝꯗꯦ ꯑꯦꯔꯦꯁ ꯃꯦꯃꯣ ꯄꯤꯔꯝꯗꯦ ꯆꯞ ꯃꯥꯟꯅꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯨꯁꯨ ꯄꯤꯔꯝꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯔꯤꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯀꯦꯁ ꯃꯦꯃꯣ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯀꯟꯇ꯭ꯔꯥꯗꯤꯛ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯋꯥꯔ ꯑꯦꯛꯁꯦ ꯁꯤꯗꯗꯤ ꯑꯗꯨ ꯑꯃꯨꯛꯀ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯦꯕ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗꯅꯦꯕ ꯑꯃꯨꯛꯀ ꯑꯗꯨꯅꯦꯕ ꯉꯁꯥꯏ ꯁꯣꯂꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯊꯤꯃꯤꯟꯅꯕ ꯑꯃꯁꯨ ꯆꯪꯉꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯑꯗꯩ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈꯤꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯒ ꯐꯣꯡꯗꯣꯛꯈꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯂꯩꯔꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯥꯡꯀꯦꯠ ꯈꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯌꯦꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯤꯗꯤꯀꯦꯟꯒꯤ ꯐ꯭ꯔꯤ ꯀꯦꯝ ꯈꯔ ꯇꯧꯔꯀꯥꯟꯗ ꯂꯥꯏꯔꯕ ꯁꯥꯇ꯭ꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯀꯥꯟꯗ ꯑꯐꯕ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯟꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃꯈꯛꯇꯪ ꯊꯤꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯋꯥꯔ ꯑꯦꯛꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩꯒꯤꯗꯃꯛꯇ ꯏꯝꯄꯣꯁ ꯇꯧꯔꯤꯕ ꯃꯣꯏꯁꯦ ꯌꯥꯝ ꯁꯥꯡꯅ ꯅꯩꯅꯈꯤꯕ ꯌꯥꯔꯦ ꯁꯤꯗꯕꯨꯗꯤ ꯍꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯛꯑꯕ ꯏꯁꯨꯅꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯅꯩꯅꯔꯕꯅꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯏꯍꯧ ꯀꯌꯥ ꯁꯥꯡꯅ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯧꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯍꯥꯏꯇꯥꯔꯦ ꯉꯁꯤꯃꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯚꯣꯠ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯨꯈꯠꯂꯛꯈꯤꯕꯗ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯒꯅꯤꯅ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯑꯃꯨꯛꯀ ꯉꯁꯥꯏꯒꯤ ꯀꯁꯇꯗꯤꯌꯟꯗ ꯃꯤ ꯑꯃ ꯐꯥꯔꯀꯥꯟꯗ ꯆꯠꯊꯔꯛꯏꯕꯁꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯅ ꯂꯥꯏꯅꯗꯤ ꯂꯧꯕꯁꯨ ꯆꯤꯟꯒꯤ ꯑꯣꯏꯕ ꯂꯥꯟꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯑꯗꯨꯗꯨꯅ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯒꯅꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯗꯤ ꯁꯦꯝꯗꯣꯛꯇꯕꯅꯤ나 ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯣꯏꯕꯗꯨꯗꯤ ꯑꯗꯨꯝ ꯁꯦꯝꯗꯣꯛꯇꯕꯅꯤ ꯑꯦꯛꯁꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯁꯨ ꯋꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝꯗꯨꯅ ꯃꯤ ꯑꯃꯕꯨ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯌꯥꯍꯜꯂꯤꯕꯅꯤꯅ ꯍꯥꯠꯂ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯛꯇꯕꯒꯨꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝꯁꯤ ꯍꯣꯡꯗꯣꯛꯄꯅꯦꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯉꯁꯥꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯍꯥꯟꯗꯒꯤ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯊꯥꯡꯗꯣꯛꯄꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯈꯣই ꯋꯥꯔꯦ ꯃꯁꯤꯅ ꯃꯤꯁꯌꯨꯁ ꯇꯧꯕꯅ ꯍꯦꯜꯂꯦ ꯐꯖꯅ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯗꯒꯤꯗꯤ ꯃꯤꯁꯌꯨꯁ ꯇꯧꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅꯔꯛꯏꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯧꯊꯣꯛꯇꯗꯅ ꯂꯩꯔꯤ ꯃꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯈꯛꯇꯅ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯃꯥꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯨ ꯉꯝꯕ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯀꯤ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯁꯤꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯐꯅꯤꯡꯕ ꯃꯇꯝ ꯐꯥꯔꯒ ꯍꯦꯛ ꯊꯠꯂꯕ ꯃꯇꯝꯁꯤꯗ ꯐꯥꯎꯕ ꯏꯍꯧꯗꯧꯗꯕꯤ ꯂꯩꯔꯤꯁꯦ ꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯈꯛꯇꯅ ꯍꯧꯕꯗꯤ ꯉꯝꯃꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯈꯛꯇꯅ ꯍꯧꯕꯗꯤ ꯉꯝꯃꯣꯏ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄꯨꯂꯞꯁꯤꯅ ꯍꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄ ꯑꯃ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣꯝꯃ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯟꯅꯁꯨ ꯀꯌꯥꯃꯨꯛ ꯂꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯅꯦ ꯂꯥꯎꯈꯤꯕꯗꯨꯒꯤ ꯃꯔꯝꯅꯕꯨꯅꯤ ꯏꯝꯐꯥꯜ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯞꯄꯣꯔꯠ ꯆꯪꯉꯤ ꯃꯤꯌꯥꯝꯅꯁꯨ ꯂꯥꯎꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ
X na oigera Y na oigera victim do X oigera Y oigera atumak sirakini yeknaba masak khangba masu change yeknaba si masak khangba darkar yekna ni si samna army du nate natragana police du nate law du ni haibo asoibu system du ni haibo masi kitang khangba ta aduni hojik laiba potsi manipur ge context ta hairagati aduga mana ekhoi gi soida hojik yamna chatnaba yamna mong ta da ma katang hairagati kain ha kan mi ma sire irang khara horani ban khara tawrani masi mi sire sira matung da yamna tukatchaba haitare ne yamna tukatchaba bot amadi kain ha kan da leikai du gi machin tongba machin paiba maya khoiba khara thogla ani thogla aga kamai tawge ha matung da ma leader oirani jesi semani ban tawrani tayar mai tharani mi exam nothing darkar kai moide thingjallo se thingjallo matung da kamai tawni mana as makoi gi dudi irang kalli haibsi government da yokhallane makoi gi dudi khara yaroi dori he haibsi government da yokhallane ngasai gi ahan badi malamgane ba kari en as makoi na tawri se aseng bagi oina justice phangning bagi ni mi ma heta hat pa ya de du khanghanning bagi ne na khalamgane ba du badi kamai dor ke da last na thikadar oirane pot maman ngang na ta maman kahan bagi phibam da haitare maman ngang na bagi maman kahan bagi oina ko haidi thabak amadi soidana ma de si khramnina mai mung da thabak amadi soidana phangkong na ba thabak amaga paisa kharaga masina mi du magi pura maman lepagi phibam manipur hojik se lairi aduga sai JSC gi convener oiduna khandoisen kain ha kan da IC gi JSC gi bai horo kan da media da khar thokogani wa khal ngau ni miyang mi sum da sagani aduga ai bot lepani habne power minister sorry sana horani ma ga adu chief minister ga masa khangna horani natragana any chief minister any question hoji hoji matam da leiri chief minister oikera natraga any ministerial level da masi masa khangna horani popular oi horani miyang gi leader ne na chongthu horani aduga kamai to mi amagi maman duna paisa kharana pi khrani thabak khara pi khrani aduga ma mathang hak lairaga phot leba ani miyam gi wa wa du ma karim ude miyam la lo la ne ma ka duga miyam la lo la sa mi la lo la ga cha gi thabak si simo ai di hoji gi mi isu la lon mi ani bol lai se isu la lon ba mi la lon ba aki bul la lon ba aki bul la lon ba mi sina in ai de masi di prithvi pun makine aki bul la lon ba sida ekoi na khangda da pot sida nangon da kari mum ki hanba fair psychosystem se fair psychosystem se ma masi khwai da gi la lon ba nu mai pot se dar ki vyapar hai se hindi da haragana dar ki vyapar the business of fear aduga ngasai gi ke na ha da ekoi gi leader sajaning ba JSC gi convener oining ba sing se si amutang loisin bam chu changi ba moi sing se adu natragadi ekoi gi haning ma matam da ha da kan da tawi se dum makoi si gi po se dum ya ra kan da dum ya na dum tor kan da lai ki ne na khalle da miyam sing se makeup thok pa ma kha changi aduga miyam sing gi wakhan phajan khan bang khak changi aduga ekoi gi tunglam ja si kamai na lep ka ta ge ga na khan bang khak changi ba adu natragadi ekoi lairi ba mong se dum lairagade aigina hingba natraga siba haibase matam amadadi kot khaktana ngame naga khannaram hojikti state haningba matamda hapta arabanina adai gi hingba natraga siba gese state ki khuta laibe phibam daga mi gi wakhanjil khanbagi wakhalam ka lai tare hojik ngasi koina koina ngasi sajakri wari sita thangai sengna maharagade koi expert amanate chumna gi layman people amada habitare micham yam amada leijaba masagi thamoida kari khalli satra magi thamoida kari khalli isu sigi matang da kari ningsingi kari aning balai pam balai haibu khaki matang da koi wari sajabani masida asoiba angamba miyamna chukthokningba miyamna hapchaningba kudingmak comment tawbiyo ekoi da suggestion tawbiyo adu kai loinana ekoi gi channel asibu makha tana singulaba content sing purapang ngamnabagi damakta subscribe tawbiyo like tawbiyo aduga atopa imanabasing mari matasing amadi kairo lekai sing su share tawbiduna makha tana ekoi bu teng pangbiyo asi hai